ꯃꯌꯥꯝ ꯁꯟꯒ ꯑꯣꯛꯀ ꯊꯣꯡꯕꯅꯤ. ꯍꯥꯎ. ꯃꯣꯔꯣꯛꯁꯦ ꯈꯔ ꯁꯥꯔ. ꯂꯣꯏ ꯆꯞ ꯆꯥꯔꯦ. ꯃꯣꯔꯣꯛꯇꯩ ꯊꯨꯝꯗꯒꯤ. ꯃꯌꯥꯝ ꯑꯗꯣ ꯁꯟ ꯒ꯭ꯂꯥꯁ ꯎꯞꯄꯒ ꯊꯣꯡꯕꯁꯦ ꯍꯥꯎꯋꯦ ꯍꯥꯏꯁꯦ ꯆꯨꯝꯕꯖꯥꯠꯅꯤ. ꯉꯁꯤ ꯈꯔ ꯍꯥꯎꯔꯦ. ꯉꯁꯤꯗꯤ ꯁꯟꯒ ꯑꯣꯛꯀ ꯀꯨꯀꯔꯗ ꯀꯥꯝꯃꯒ ꯊꯣꯡꯒꯦ. ꯍꯥꯟꯅ ꯀꯥꯝꯊꯣꯛꯑꯒ ꯑꯗꯨꯒ ꯉꯧꯒꯦꯕ. ꯑꯁ ꯅꯣꯡꯃꯥꯏꯖꯤꯡꯒꯤꯗꯤꯀꯣ ꯄꯨꯔꯥ ꯕꯦꯔꯥꯅꯤ ꯇꯧꯔꯤꯁꯦ. ꯆꯥꯛ ꯊꯣꯡꯕꯗ ꯁꯥꯒ ꯍꯥꯏꯗꯤ ꯁꯟꯒ ꯑꯣꯛꯀ ꯊꯣꯡꯕꯗꯀꯣ ꯃꯁꯤꯒꯤ ꯁꯟ ꯒ꯭ꯂꯥꯁꯁꯦ ꯎꯞꯄꯒ ꯊꯣꯡꯕꯁꯤꯅ ꯃꯍꯥꯎꯁꯦ ꯌꯥꯝ ꯍꯦꯜꯂꯦꯅ ꯍꯥꯏ. ꯁꯦꯡꯕ ꯁꯦꯡꯗꯕꯗꯤ ꯈꯪꯗꯦ. ꯉꯁꯤ ꯑꯝꯇ ꯌꯦꯡꯒꯦ ꯇꯧꯕꯅꯤ. ꯑꯗꯨ ꯃꯌꯥꯝ ꯁꯥꯁꯦ ꯍꯥꯞꯆꯜꯂꯁꯤ. ꯍꯥꯟꯅ ꯀꯥꯝꯊꯣꯛꯀꯦ. ꯍꯩꯔꯤꯕꯣꯛꯅꯤ ꯁꯤꯅ. ꯍꯩꯔꯤꯕꯣꯛꯁꯦ ꯃꯆꯦꯠ ꯑꯃ ꯍꯥꯞꯍꯧꯒꯦ. ꯗꯥꯜ ꯆꯤꯅꯤꯁꯦ ꯃꯆꯦꯠ ꯑꯃ. ꯇꯦꯖꯄꯥꯠꯁꯦ ꯃꯆꯦꯠ ꯑꯃ. ꯃꯅꯥ ꯑꯃ. ꯑꯗꯒꯤ ꯃꯔꯣꯏꯁꯦ ꯑꯁꯦꯝꯕꯁꯦ ꯂꯩꯔꯦ ꯁꯤꯗ. ꯇꯤꯜꯍꯧ ꯈꯤꯇꯪ ꯌꯥꯝꯗꯕꯤꯗ ꯊꯥꯎꯁꯦ ꯉꯧꯒꯗꯣꯏꯅꯤ. ꯈꯤꯇꯪ ꯍꯥꯞꯄꯁꯤ. ꯑꯗꯨꯒ ꯁꯤꯡꯁꯦ ꯈꯤꯇꯪ ꯍꯥꯞꯍꯧꯒꯦ. ꯀꯥꯝꯕꯗ ꯆꯅꯝꯁꯤꯒ ꯍꯥꯞꯄꯒ. ꯕ꯭ꯂꯦꯛ ꯄꯦꯄꯔ ꯃꯔꯨꯁꯤꯀꯣ ꯈꯔ ꯍꯥꯞꯄꯤꯔꯣ ꯌꯥꯝꯗꯕꯤꯗ. ꯊꯨꯝꯁꯦ ꯎ ꯃꯣꯔꯣꯛ ꯑꯀꯪꯕꯁꯦ ꯑꯍꯨꯝꯁꯦ ꯍꯥꯞꯆꯤꯜꯂꯁꯤ. ꯑꯗꯨꯒ ꯃꯁꯤ ꯃꯔꯤ ꯃꯉꯥꯗꯪ ꯀꯥꯝꯊꯣꯛꯄꯤꯔꯁꯤꯀꯣ. ꯏꯁꯤꯡ ꯈꯤꯇꯪ ꯍꯥꯞꯀꯦ. ꯃꯍꯤ ꯍꯥꯞꯁꯤ. ꯑꯗꯨ ꯃꯌꯥꯝ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯁꯤ. ꯀꯥꯝꯕ ꯌꯥꯔꯅꯤ. ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯁꯤ ꯑꯝꯇ ꯆꯦꯛ ꯇꯧ. ꯃꯔꯤ ꯃꯉꯥꯔꯛ ꯀꯨꯝꯕ ꯀꯥꯝꯊꯣꯛꯄꯤꯔꯁꯤ. ꯌꯥꯔꯦ. ꯑꯗꯨ ꯁꯟ ꯒ꯭ꯂꯥꯁ ꯎꯞꯄꯒ ꯉꯁꯤ ꯑꯣꯛꯀ ꯁꯟꯒ ꯊꯣꯡꯉꯦ. ꯍꯦꯟꯖꯥꯡ ꯀꯥꯝꯃꯤꯉꯩꯁꯤꯗ ꯍꯋꯥꯏ ꯈꯔ ꯁꯤꯠꯆꯤꯜꯍꯧꯒꯦ. ꯀꯥꯒꯁꯦ. ꯑꯩꯁ ꯅꯨꯄꯤ ꯂꯩꯇꯕꯁꯦ ꯐꯔꯛꯅꯤ. ꯍꯋꯥꯏ ꯁꯤꯠꯄꯁꯤꯁꯨ ꯅꯨꯄꯤ ꯈꯛꯇꯅ ꯁꯤꯠꯄ ꯌꯥꯗꯦ ꯍꯥꯏ ꯂꯩꯄꯣꯠꯇꯦ. ꯑꯗꯨꯝ ꯁꯦꯡꯗꯣꯛꯄ ꯈꯣꯠꯆꯠꯄꯁꯦ. ꯁꯟꯗꯦꯅꯤꯅ ꯁꯨꯇꯤꯅꯤꯅ ꯔꯨꯝꯗꯨ ꯈꯔ ꯁꯦꯡꯗꯣꯛꯀꯦ. ꯆꯥꯛ ꯊꯣꯡꯅ. ꯐꯤꯔꯣꯟꯁꯨ ꯁꯨꯗꯧꯕ ꯃꯌꯥꯝ ꯂꯩ. ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯑꯃꯁꯤ ꯇꯧꯔꯤꯁꯤ. ꯇꯧꯗ ꯌꯥꯗꯕ. ꯃꯌꯥꯝ ꯀꯥꯝꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯈꯥꯡꯁꯦ ꯊꯥꯡꯒꯠꯂꯁꯤ ꯉꯧꯅꯉꯥꯏꯒꯤ. ꯁꯤ ꯂꯩꯔꯦ. ꯀꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤ. ꯃꯁꯤ ꯃꯍꯤꯁꯦ ꯊꯛꯄ ꯍꯥꯎꯕꯅꯤ. ꯑꯗꯨ ꯃꯣꯔꯣꯛ ꯍꯥꯞꯆꯤꯟꯈ꯭ꯔꯦ. ꯊꯛꯄ ꯉꯝꯃꯔꯣꯏ. ꯈꯥꯡ ꯁꯥꯔꯦ. ꯊꯥꯎ ꯍꯩꯖꯤꯟꯁꯤ. ꯊꯥꯎꯁꯤ ꯊꯥꯎ ꯌꯥꯝ ꯍꯥꯞꯄꯣꯏꯁꯦ. ꯑꯣꯛꯀꯤ ꯊꯥꯎꯁꯨ ꯉꯁꯥꯏ ꯌꯥꯎꯖꯔꯕꯅꯤꯅ. ꯊꯥꯎ ꯁꯥꯔꯦ. ꯊꯥꯎ ꯁꯥꯔꯦ. ꯁꯤ ꯇꯦꯖꯄꯥꯠ ꯃꯅꯥꯁꯦ ꯍꯥꯟꯅ ꯈꯤꯇꯪ ꯉꯧꯒꯦ. ꯃꯆꯜꯁꯦ ꯍꯥꯟꯅ ꯉꯧꯒꯦ. ꯑꯗꯨ ꯃꯇꯨꯡꯗ ꯇꯤꯜꯍꯧ ꯍꯥꯞꯆꯤꯟꯕ ꯌꯥꯔꯦ. ꯇꯤꯜꯍꯧ ꯉꯧꯈꯥꯏꯔꯁꯤ. ꯆꯅꯝ ꯁꯤꯡ ꯉꯥꯏꯍꯥꯛꯇꯪ ꯇꯤꯜꯍꯧ ꯆꯅꯝꯒꯁꯦ ꯉꯥꯏꯍꯥꯛꯇꯪ ꯉꯧꯔꯒ ꯊꯝꯃꯁꯤ. ꯃꯨꯟꯖꯜꯍꯟꯁꯦꯕ ꯉꯥꯏꯍꯥꯛꯇꯪ ꯀꯣ. ꯖꯤꯔꯥ ꯄꯥꯎꯗꯔꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯣ. ꯀꯣꯔꯤꯌꯥꯟꯗꯔ ꯄꯥꯎꯗꯔꯁꯤꯁꯨ ꯍꯥꯞꯆꯤꯟꯕꯤꯔꯣ. ꯃꯣꯔꯣꯛ ꯃꯆꯨꯁꯦ ꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯁꯤ.
ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯁꯨꯕꯁꯦ ꯈꯤꯇꯪ ꯍꯥꯞꯀꯦ ꯃꯆꯨꯗ ꯍꯥꯞꯆꯤꯜꯂꯁꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤꯗ ꯍꯥꯞꯄꯁꯦ ꯁꯤꯕꯨ ꯌꯥꯔꯦ ꯐꯨꯠ ꯀꯥꯝꯊꯣꯛꯄꯁꯤꯁꯨ ꯆꯥꯕ ꯍꯥꯎꯋꯦ ꯁꯥꯏꯗ ꯍꯥꯞꯆꯤꯜꯂꯁꯤ ꯃꯍꯤꯁꯦ ꯁꯤ ꯑꯗꯨꯝ ꯍꯥꯞꯇꯣꯏꯅꯦꯀꯣ ꯃꯣꯔꯣꯛꯁꯦ ꯉꯁꯥꯏꯁꯦ ꯉꯥꯏꯍꯥꯛꯇꯪ ꯉꯧꯔꯁꯤ ꯃꯤꯅꯤꯠ 3-4 ꯑꯗꯨꯒ ꯃꯍꯤ ꯍꯥꯞꯆꯤꯟꯁꯦ ꯉꯥꯏꯍꯥꯛꯇꯪ ꯊꯝꯃꯒ ꯊꯝꯁꯦ ꯊꯝꯖꯤꯜꯂꯁꯤ ꯉꯥꯏꯍꯥꯛꯇꯪ ꯉꯧꯔꯁꯤ ꯃꯤꯅꯤꯠ 4-5 ꯉꯧꯔꯕꯅꯤꯅ ꯌꯥꯒꯗꯧꯕ ꯃꯥꯜꯂꯦ ꯀꯥꯕꯨ ꯀꯥꯁꯤꯜꯂꯛꯑꯦ ꯃꯍꯤ ꯍꯥꯞꯆꯤꯟꯁꯤ ꯉꯁꯥꯏ ꯐꯨꯠꯄꯒꯤ ꯀꯥꯝꯕꯩ ꯃꯍꯤꯗꯣ ꯑꯗꯨꯝ ꯍꯥꯞꯁꯤꯀꯣ ꯃꯤꯅꯤꯠ 10ꯃꯨꯛ ꯐꯨꯠꯂꯗꯤ ꯌꯥꯔꯅꯤ ꯑꯗꯨ ꯀꯥꯎꯋꯦ ꯉꯁꯥꯏꯕꯨꯗꯤ ꯊꯥꯛꯈ꯭ꯔꯦ ꯀꯥꯝꯕꯗ ꯑꯗꯨ ꯈꯤꯇꯪꯒ ꯑꯩꯅ ꯌꯥꯝ ꯊꯥꯛꯇꯕꯅꯤ ꯊꯨꯝꯁꯦ ꯈꯤꯇꯪ ꯍꯥꯞꯍꯧꯒꯦ ꯆꯥꯛꯇꯤ ꯂꯥꯝꯁꯤꯜꯂꯛꯑꯦ ꯁꯥ ꯃꯔꯣꯏꯒ ꯊꯥꯛꯑꯗꯤ ꯃꯅꯝꯁꯨ ꯅꯨꯡꯁꯤꯅꯤ ꯍꯥꯎꯁꯨ ꯍꯥꯎꯅꯤ ꯑꯗꯨ ꯁꯥ ꯃꯔꯣꯏꯗꯤ ꯐꯪꯗꯔꯦ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯂꯥꯛꯄ ꯃꯤꯗꯣ ꯉꯁꯤꯒꯗꯤ ꯂꯥꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯁꯤ ꯃꯤꯅꯤꯠ 10ꯃꯨꯛ ꯑꯁ ꯁꯥꯏꯍꯦ ꯑꯂꯨ ꯑꯃ ꯍꯥꯞꯇꯔꯦ ꯐꯖꯔꯦ ꯃꯈꯨꯝ ꯍꯥꯡꯇꯣꯛꯑꯒ ꯉꯥꯏꯍꯥꯛꯇꯪ ꯐꯨꯠꯈꯤꯁꯤ ꯑꯃꯨꯛ ꯃꯍꯤꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯁꯤꯅꯕ ꯌꯥꯝ ꯇꯦꯁ ꯇꯧꯒꯦ ꯊꯨꯝ ꯃꯣꯔꯣꯛ ꯈꯔ ꯌꯦꯡꯒꯦ ꯃꯅꯝꯗꯤ ꯅꯨꯡꯁꯤꯔꯦ ꯃꯤꯠ ꯃꯁꯂꯥ ꯂꯩꯕꯅꯦ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯈꯪꯗꯦ ꯃꯤꯠ ꯃꯁꯂꯥ ꯈꯔ ꯍꯥꯞꯀꯦ ꯌꯥꯁꯤꯜꯂꯛꯑꯅꯤ ꯀꯩꯅꯣꯁꯦ ꯃꯍꯤꯁꯦ ꯅꯪꯁꯤꯜꯂꯛꯑꯦ ꯌꯥꯔꯅꯤꯀꯣ ꯃꯌꯥꯝ ꯁꯦꯝꯗ ꯇꯦꯁ ꯑꯝꯇ ꯇꯧꯔ ꯌꯦꯡꯒꯦ ꯃꯌꯥꯝ ꯁꯟꯒ ꯑꯣꯛꯀ ꯊꯣꯡꯕꯅꯤ ꯍꯥꯎꯋꯦ ꯃꯣꯔꯣꯛꯁꯦ ꯈꯔ ꯁꯥꯔꯞ ꯆꯥꯔꯦ ꯂꯣꯏ ꯆꯞ ꯆꯥꯔꯦ ꯃꯣꯔꯣꯛꯇꯩ ꯊꯨꯝꯗꯒꯤ ꯃꯌꯥꯝ ꯑꯗꯣ ꯁꯟ ꯒ꯭ꯂꯥꯁ ꯎꯞꯄꯒ ꯊꯣꯡꯕꯁꯦ ꯍꯥꯎꯋꯦ ꯍꯥꯏꯁꯦ ꯆꯨꯝꯕꯖꯥꯠꯅꯤ ꯉꯁꯤ ꯈꯔ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯂꯣꯏꯁꯤꯜꯂꯁꯦ ꯑꯗꯨꯅ ꯏꯟꯖꯥꯡ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯇꯤꯟꯒ ꯑꯔ ꯇꯥꯔꯦ ꯇꯧꯔꯤꯁꯦ